How's your move? Could all times inspected again over episode listing a chatrukka. Moutra doisuba, Poloida Jamaga Yankayum doisubasaru. Luckily, Inspector. अहनब मुक्तद इंस्पेक्टर तय ताबिरिबसिंगु जेम्स हाइगुजमना तराम लोकसबगु लोयनाना इकोकनोना खुरुमजरी ngasi su paring naina sathajariba khwaidagi sangba solo drama इंस्पेक्टर तय लिसिंग अमगा चात्रुका मारफु तरा हुमदोय सुबा ताका sathajariba poloida hariba tangkak asigina chamaga yankhai humdoi suba saru Sandok chariba wari paring asi tonga tonga no malem do thokpo wari singdigi semdok chaba amadi aikone sagat chaba wari singdigi semjaba afaba wakalonda thogolon chanaron kanglon punamak yauraba adumlaba poling loksing oiraba crime gi series ama oina puthok chaba mamangi tangthakta adomna tabikre DGP na mifam ama famduna thokkiba thogok aduda nan thoktuna sakkiba sendur amadi market mataw karamna nan thokkibagi haibagi adugi matangda inquiry ama tawki मधुगी मतुंगिना इंस्पेक्टर तयाई अमदी डीएसपी तंफाना तखलकदा एसपी सुरेश कुमार की गाड़ी थोबा मोहन लंबीदगी इंस्पेक्टर तयाईना वा हंखिरमी अमदी एसपी दु लोड खिरमी मसिगी मतुंगदा डॉक्टर जीएस उनखिरमी मखा अहिंग थेंगबदुदा किशोरजीत सिकपनाब तौरदी उपाय लेबा नति महा मसामक्सु करिनो नोमै कामनाबगी थौदोक्ता सरू सयांग तेखिबदि योट फुमबदु हंतक सटखिबगी अदुगा चिकपा नाबदगी तौए हाइदना पाव म पिरकपदगी तंगाई फदना हे कौबा लाकपुदुदा इशु हेक चलुरे लेबाके असौब मपी मपा मा हे ओइरमनिना आइसु सत्ते यादन चलुबनी अदुबु मदु चलुबदुगा करी इरान सिबु करी नेना हाइबिगदोरिबनो डॉक्टर इंस्पेक्टर हाइबियुने डॉक्टर अमन अइने मी लहिंग चटप मतमदा अहिंग हाइबा अदुगा नोआलमदा हाइबा अमम्बा हाइबा थेंगबा हाइबा करीमत लैथि अइदी तंगाई फदन मीगी पुंसी कंजबने हाइजरिबा डॉक्टर ना अमम थेंगदा चटपगी दमा खोइन वारोबा करीसु लैथि डॉक्टर ना मीगी पुंसी कनबगी दमुक्ता सु खोइन वारोबा करीमत लैथि अदे डॉक्टर सु अमम्बदा लायेंग बसिबु युमदा चलगा लायेंग बै थबक सि तौबिको आई थोइनदि मधुगुम तौजदि अदुबु लेबाकी मपी मपा म ओइरमनिना मधुदा सुम खंगना चानरुबगी हारकपदि आई चचरुबनि आइजरिबा मधु नतबा तोपा आइगे मत लैजदि मधु चटप यादब सिबु आइनि यादबरा नत्रगा मधुबु आइने लालिब्रा हाइबो वाफम असि नो डॉक्टर न करी मतलान लालिबदि आई करिनो हाइबिरि वाफम सि नुमित अदुदा आइना डॉक्टर बु इचम चमना थाजरुबा अदुगा हौजिकना IGP लायेंगलुबनि हाइरबा नुमित अदुदना IGP की वाफम पंद्रगा हौजिक पलकपसिदा डॉक्टर हाइबसि ईश्वरगा चप माने हाइदरि मीगी पुंसी कनमनिना सर आइना हाइजनिंग वाफम असेंगबा सुमबदि ngangbio डॉक्टर ना अरान मंगांग खलकनबदि डॉक्टर अमदि मियांग लैनरिबा मरिदु अफबा खक ओइरो अदुगा वाफम अमना असेंगबा सुमबा अखोय करिनो हाइबदुदि सोइदना खंगलकनि फरे डॉक्टर याम नुंगाइ अखोयदा कोऑपरेशन पिबिबसगिदमा खाइनिंगा लेतना थागचरि अमम मथेंगदा मीगी पुंसीबु कनबिबगिदमा थागचरि नुमित अदु अखोयना मी अनि खक्की खोंगुल लिरखिबा करि मी अमदि मसादा नोंगै मरु अनिना पानखिबा खेतखिबा नत्रगा सोखिबा फावो लेखिबा मीदुगी खोंगुल लिरखदा दोमना चलिबा मपादुगा एनीवे अखोय अमु ससरके डॉक्टर फनी इंस्पेक्टर अदुदी आई अमु ड्यूटी लेजबनिना फनी तौबियो अदुबु चलमदाइदा वाफम मतंगदी करी हाइबिगदा हौजिकसी इमुंग अमगी मियोय अनि अदुगा अतोप्पा इमुंग अमगी मियोय मा चखंगदबसिंगना फाजिनदनो हौजिकसु मखोय अखोय यामना कन्ना खोंगुनना सिलिजरि अखोयना मदुगी खोंगुल लिरकपसिगा अखोयना हौजिक नुमित अदुदा नाथोखिबा मियोय खरगी खोंगुल लिबसिगा मफम मसिदे खोय लागलिबसिगा सर अमत्त ओइरंबा याय हैबसिसु मतमना सोइदना पुरगा खंगलकन एनीवे थैंक यू डॉक्टर की मुंग मनुंगदा हारिबसि थोक्तबो ओइबियु ससरुकी फनी इंस्पेक्टर करिनो नि मान हाइसि अइंगोंदा थोक्तबो ओइसनु
ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯀꯔꯤꯒꯤ ꯃꯤ ꯐꯥꯃꯤ ꯄꯨꯟ ꯊꯣꯛꯀꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯋꯥꯁꯤ ꯆꯨꯝ ꯆꯨꯝꯅ ꯉꯥꯡꯕꯅꯤꯗ ꯃꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯍꯧꯅꯕꯤ ꯇꯧꯁꯜꯂꯝꯃꯤꯅꯤ ꯀꯔꯤꯅꯣ ꯁꯥꯔ ꯍꯧꯖꯤꯛꯀꯤꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯤꯡꯗ ꯊꯦꯡꯅꯕꯗꯗꯤ ꯃꯁꯥꯒꯥꯏꯗꯨ ꯁꯣꯟꯖꯨꯅꯔꯗꯅ ꯑꯗꯨꯝ ꯇꯧꯏ ꯑꯩꯈꯣꯏ ꯎꯕꯒꯤ ꯏꯄꯥ ꯄꯥꯈꯠꯄ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯔ ꯅꯨꯃꯤꯠꯇꯨꯗ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯄꯨꯔꯒ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯋꯥꯇꯤꯟꯗꯣ ꯁꯥꯡꯅ ꯁꯠ ꯆꯤꯡꯉꯒ ꯋꯥꯍꯪ ꯑꯃꯅꯤꯗꯪ ꯍꯪꯉꯗꯤ ꯑꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯃꯃꯤꯡꯒ ꯂꯣꯏ ꯀꯥꯎꯈꯤꯅꯤꯀꯣ ꯃꯥ ꯈꯪꯃꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡꯗꯨꯗ ꯆꯠꯂꯨꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ IGPꯒꯤ ꯃꯐꯝꯁꯤꯕꯨ ꯀꯌꯥ ꯂꯩꯕꯖꯥꯠꯅꯣ ꯊꯦ ꯃꯥꯒꯤ ꯂꯩꯐꯝꯁꯤꯕꯨ ꯇꯝꯐꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯗꯤ IGPꯒꯤ ꯃꯐꯝ ꯑꯗꯨꯝꯅ ꯌꯨꯝꯗꯨꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯃꯗ ꯍꯥꯏꯔꯤꯕꯅꯤꯅ IGPꯒꯤ ꯐꯥꯔꯝꯁꯤ ꯀꯌꯥ ꯂꯩꯕꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨ ꯊꯤꯒꯠꯄꯒꯤ ꯃꯊꯧ ꯑꯃ ꯇꯥꯔꯤ ꯐꯥꯔꯝꯗ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯤ ꯃꯥꯏꯀꯦꯟ ꯑꯗꯨꯒ ꯁꯤꯟꯗꯨ ꯃꯈꯣꯏꯁꯤ IGPꯅ ꯂꯣꯠꯂꯒ ꯃꯐꯝ ꯑꯃꯗ ꯊꯝꯈꯤꯕ ꯗꯣꯛꯇꯔꯗꯨ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯕ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒ ꯁꯥꯔ IGPꯁꯦ ꯍꯦꯛꯇ ꯐꯥꯔꯒ ꯁꯥꯔ ꯍꯦꯛꯇ ꯃꯊꯪ ꯑꯣꯜꯂꯒ ꯍꯦꯛꯇ ꯊꯤꯠꯂꯒ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯅꯪ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯐꯥꯖꯤꯜꯂ ꯊꯝꯕ꯭ꯔꯥꯅ ꯁꯥꯔ ꯍꯦꯛꯇ ꯑꯣꯠꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯥꯔ ꯒꯥꯃꯩ ꯃꯗꯨꯃꯛꯇꯤ ꯌꯥꯔꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯁꯄꯦꯟꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯚꯣꯠ ꯂꯦꯞꯄꯒ ꯄꯩꯁꯥ ꯃꯅꯤ ꯄꯋꯥꯔ ꯑꯉꯛꯄꯅꯤ ꯃꯥꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤꯕꯁꯤ ꯃꯗꯨꯅ ꯚꯣꯠ ꯂꯦꯞꯄꯒ ꯁꯥꯔ ꯀꯗꯥꯏꯗꯒꯤ ꯚꯣꯠ ꯈꯛ ꯀꯥꯒꯗꯧꯔꯤꯅꯣ मियामगी थबकती तौनिंगदने बोट लेपगा बोट कागनी न थौनरिबा मयामसे मसे मुंगक्प लेतरेदा सर बोट सिबु मोइना करिनो करबार ओइना उबरा नत्रगा सर सिबु करमाइना तौरिजान गामai मदुदे कोइना खंगबा नते बोट लेपा मीना खंगन सिसु निशा अमनि हाइबा तारे अमोरि इलेक्शन हाइसे तौगदबन लुचिंगबा हाइबसे लेगदबन लुचिंगबा लेरबदि मियामगी फनबा तौबा अदुगा मसाबु सुमीना सखंगबा अदु खक्त नतना महा अमा लेरमी हाइबगिदम खुनाय एसिगिदम माना लौरुंगदबा खल्लुरबदि यंगन मणिपुर मसक ममिंग नायरबा थबक तौरंबा चीफ मिनिस्टर ओरिंगी मतुंदा अदुगा माना मिनिस्टर ओरिंगदा लेबाकिदम अफबा तौबो थबक कया मरुम लेरिदन अदुबु मसिंगदी पंग्याम यामति अदुबु थोलगदिबा सिंगदुना ममा लेबाकिदम खंदना मजाति सिगिदम खंदिन थबक तौबगी तंगाय फदबदु लेइ हाइबगी वान अस मदुदे थाजदरे दस चसिगमय सर अदुदी हुजिक करीमतो कानद्रे सर यस डॉक्टर से उनरबगी करीमतदी कानद्रे ने हाइबे यारे अदुबु अखोइने थिगदबदी हौजिक संजय कदाइदले अदुगा मनी सनाबचा कदाइद लेबनो हाइबसी अस सर लुग्रेद अमा सोमु नानथोगा मु चख्रिङैदुदा मु अमना मु अस सर अदुदगी मु अहुम मु फाजलगु सर गमै चनबा तौसी तंफा लो चनबा तौसी खैते कोक्सी खरा थाददबा यार चलुबगी पाउसिंग DGB दसु मरोल अमा तमदे ससलो तंफा औ ते लागी थोरो तबो ससि मैडम अखोइ मांगदा थौजरेको अस कानजु कानद्रे तौरिसि अमुसना समांग करिनो फी सुमांग कुदोंग बपिलम बागते हेंदांग मेले दुनि तौरिसि तौरोनि गम फनी सर अथोइबा इचे आई सिदा लेये लो आइसो सिदगिदि चननबा तौरकी अखोइने सिदा लेरिसे फनेम कुइर इमागा पाबुंगदो आदा मथंदा गायरमन सिदा चखरगा हलक्त्रेन सोइदना हायरमन खंग्रे इचे आइसो दशा हाइबदन मनम दशासे चे नंग नुंगाने लयुको नंग करीमतो वादिगो चे आई करीमतो वादी इचेदगी लौथोखिबा किन्नी अदुगा इबाइदा मु पिखिबा अदुबु इबाइगी पुंसी कलगसु इचेदगी किन्नी नाम लौथोखिबा इचेना अंगांग पिकलिबसिंगा इचे नोपादी हमनो नुंगाइति इचे नोपा यामनो नुंगाइति इचे कईगिनो थोइबा मीगी हक्चांगदा किन्नी नाम खक यावरगा मीदिगी पुंसीदु इतेन तेन हिंगेना कनाना हाइगे यंगोय हिंगबा याबा मखै हिंगलगा लोरे करिसु तौरोई यंगोय आइदी युम कई पालबनी तो आइदी सगाई अमा ओंदुना लेख्रबनी आइसु युम अदुदा आइगी इनेमी को हाइबा लेरि आइगी इपुरोइबा आइगी इच्छा यंगोय पाबुंगना सिदगी फमुंगदा कबु खरा
ꯊꯣꯡꯒꯥꯟꯗ ꯈꯔ ꯊꯣꯛꯄ ꯐꯥꯎꯕ ꯆꯩꯁꯨ ꯁꯨꯗꯨꯅꯗꯤ ꯉꯝꯖꯔꯦ ꯑꯗꯨꯕꯨꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯀꯨꯞꯅꯣꯝꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩ ꯅꯪꯅ ꯍꯦꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯆꯦ ꯑꯩꯁꯨ ꯃꯤꯒꯤ ꯃꯥꯡꯅꯕꯗꯤ ꯑꯩ ꯇꯧꯗꯕꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯣꯏꯕ ꯋꯥꯈꯜ ꯈꯜꯂꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯌꯦꯡꯉꯣꯏ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯗꯅꯦ ꯀꯔꯤꯁꯨ ꯀꯥꯏꯗꯕꯅꯤ ꯌꯦꯡꯉꯣꯏ ꯏꯄꯥ ꯅꯨꯄꯥ ꯚꯣꯔꯣꯠꯇꯣ ꯃꯥꯗꯤ ꯏꯪꯈꯣꯜ ꯀꯣꯏꯗꯅ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯈ꯭ꯔꯦ ꯃꯈꯨꯠꯇꯅꯦ ꯁꯦꯜꯁꯨ ꯑꯗꯨꯝ ꯄꯥꯏꯖꯔꯦ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯨꯅ ꯒꯥꯔꯤ ꯑꯃ ꯂꯩꯖꯕꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤꯅꯦ ꯕꯤꯖꯤꯅꯦꯁꯇꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯅꯥꯕꯗꯨ ꯐꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯁꯨꯕ ꯅꯣꯝꯕꯇꯅꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯍꯪꯗꯕ ꯇꯉꯥꯏ ꯐꯗꯅ ꯍꯪꯂꯕꯁꯨ ꯃꯤꯒꯤ ꯍꯪꯂꯨꯕꯗꯨꯗꯤ ꯀꯣꯛ ꯁꯤꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯅꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯛꯇꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯍꯪꯂꯒ ꯍꯤꯡꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯨꯗꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯃ ꯑꯣꯏꯔꯦ ꯑꯊꯣꯏꯕ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯗꯁꯥꯁꯤ ꯌꯥꯝꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯩ ꯃꯤꯉꯣꯟꯗꯗꯤ ꯃꯥꯡꯅꯕꯗꯤ ꯇꯧꯈꯤꯗꯕꯅꯤ ꯏꯆꯦ ꯍꯣꯏ ꯑꯩꯁꯨ ꯏꯆꯦ ꯀꯔꯤꯅꯣ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯒꯦ ꯏꯆꯦꯅ ꯍꯟꯗꯛ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯔꯝꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯆꯦ ꯑꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯃꯍꯧꯁꯥꯒꯤꯗꯨ ꯅꯠꯇꯦ ꯅꯈꯣꯏ ꯏꯕꯥꯏꯁꯨ ꯑꯣꯐꯤꯁ ꯆꯠꯂꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯕꯥꯏꯅ ꯁꯤꯗ ꯂꯩꯕꯗꯨꯗꯅꯤꯅꯦ ꯁꯣꯝꯗ ꯏꯅꯦꯒ ꯃꯥꯃꯒꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯗꯣꯏꯅꯣ ꯁꯤꯗꯩꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯃꯦꯃꯤꯁꯦ ꯇꯧꯕ ꯉꯝꯃꯤꯗ ꯀꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯃꯍꯧꯁꯥꯒꯤꯗꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗꯒꯅꯦ ꯅꯈꯣꯏ ꯏꯕꯥꯏꯅꯒ ꯈꯤꯇꯪ ꯈꯣꯟ ꯀꯟꯅꯒ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯆꯣꯡꯊꯣꯛꯇꯅꯅꯦ ꯍꯦꯛꯇ ꯈꯠꯅꯕꯖꯥꯠꯅꯤ ꯌꯥꯝꯅ ꯐꯔꯦ ꯏꯆꯦ ꯅꯨꯄꯥꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯑꯩ ꯄꯥꯡꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤꯗꯤ ꯏꯆꯦꯅ ꯆꯠꯈ꯭ꯔꯒꯅꯦ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯍꯜꯂꯅꯨꯀꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯏꯀꯥꯏ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯁ꯭ꯋꯤꯇꯤꯒ ꯏꯆꯦ ꯑꯩ ꯁ꯭ꯋꯤꯇꯤꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯕꯨꯅꯦ ꯀꯔꯤꯃꯠꯇ ꯁꯦꯜ ꯊꯣꯛꯇ꯭ꯔꯤꯀꯣ ꯅꯁꯥ ꯃꯤ ꯑꯣꯏꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯆꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯗꯧꯕꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯦ ꯀꯩꯅꯣ ꯉꯁꯤ ꯆꯠꯂꯅꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯕꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯥꯏꯗꯨꯁꯨ ꯁꯤꯗꯩꯗꯤ ꯌꯦꯟ ꯀꯣꯏꯂꯔ ꯑꯃ ꯀꯔꯤ ꯑꯃ ꯇꯧꯔ ꯆꯥꯃꯤꯟꯅꯔꯒ ꯐꯖꯅ ꯆꯠꯂꯗꯤ ꯐꯗꯧꯅꯤꯅꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯁꯤꯗ ꯂꯩꯔꯝꯕꯁꯤꯗꯤ ꯑꯩꯗꯤ ꯃꯤꯠꯇꯒꯤ ꯄꯤꯕꯨ ꯇꯥꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯕꯨ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯔꯨꯕꯗꯤ ꯍꯜꯂꯛꯑꯕꯅꯤꯀꯣ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯦ ꯄꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯤꯗ ꯀꯩꯅꯣꯅꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯥꯒꯤ ꯇꯤꯝꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ ꯏꯆꯦ ꯏꯪꯂꯤꯁ ꯐꯤꯂꯝꯗ ꯀꯆꯥꯅꯤ ꯏꯪꯂꯤꯁ ꯐꯤꯂꯝꯒꯥꯏꯗꯤ ꯂꯣꯏ ꯂꯩꯍꯧꯔꯕꯖꯥꯠꯅꯤ ꯈꯦꯛꯇ ꯅꯣꯡꯃꯩꯒꯁꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯏꯆꯦ ꯍꯩꯕꯖꯥꯠꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯃꯗꯨꯒꯤ DSP ꯇꯝꯐꯥ ꯏꯃꯥ ꯆꯠ ꯀꯥ ꯃꯅꯨꯡꯗ ꯆꯪꯉ ꯊꯣꯡꯗꯣ ꯐꯛ ꯑꯩꯈꯣꯏꯗꯤ ꯐꯛꯀꯥꯏꯔꯦꯗ ꯆꯪꯉꯦ ꯑꯊꯣꯏꯕ ꯀꯥꯏ ꯂꯩ ꯑꯊꯣꯏꯕ ꯑꯗꯒꯤꯗꯤ ꯀꯗꯥꯏꯗ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯡꯀꯤꯁꯦ ꯁ꯭ꯋꯤꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯡ ꯇꯥꯡ ꯊꯨꯒꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩꯗꯣ ꯆꯥꯔ 9mm ꯁꯠꯂꯒ ꯃꯥꯅ ꯐꯂꯥꯡꯗꯣ ꯅꯞꯄꯒ ꯄꯨ ꯂꯥꯛꯑꯦ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯅꯥꯀꯟ ꯑꯃꯗ ꯆꯥꯔ ꯍꯦꯛꯇ ꯊꯝꯃꯤꯅꯦ ꯃꯗꯨꯒꯤ ꯍꯦꯛꯇ ꯅꯣꯡꯃꯩꯗꯤ ꯐꯤꯆꯥꯡ ꯁꯤꯗ ꯀꯥꯞꯅꯕꯅꯤ ꯏꯆꯦ ꯄꯨꯔꯥ ꯂꯥꯏꯅꯤꯀꯣ ꯂꯥꯏꯅꯤ DSP ꯇꯝꯐꯥꯁꯤ ꯂꯥꯏꯅꯤꯀꯣ ꯏꯆꯦ ꯑꯗꯣ ꯅꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏꯕꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯕ ꯅꯣꯏꯕꯨ ꯏꯆꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯨꯟꯅ ꯇꯥꯎꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯈꯣꯏꯅꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯍꯦꯟꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯕꯨ ꯂꯥꯜꯂꯨꯔꯒꯦ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀꯣꯏꯖꯗꯅ ꯈꯣꯠꯆꯗꯅ ꯉꯥꯏꯍꯥꯛ ꯄꯥꯈꯪ ꯑꯃꯅꯦꯅ ꯍꯥꯏꯐꯦꯠꯇꯪꯗꯅꯤ ꯆꯠꯆꯕ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯈꯥꯏꯉꯛꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁ꯭ꯋꯤꯇꯤ ꯌꯥꯎꯔꯤꯕ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯗꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯅꯦ ꯑꯗꯨꯝ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯑꯗꯨꯝ DSP ꯇꯝꯐꯥꯗ ꯉꯥꯏꯗꯅ ꯂꯩꯕ ꯅꯨꯃꯤꯠ 4-5 ꯆꯍꯤꯗ ꯑꯣꯏꯕ ꯏꯆꯦ ꯆꯥꯕ ꯊꯛꯄꯒ ꯌꯥꯗꯦ
ꯑꯩꯅ ꯈꯜꯂꯤ ꯃꯣꯏꯗ ꯀꯥꯞꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯗꯧꯕꯤꯅꯤꯡꯉꯤꯁꯦ ꯑꯁ ꯑꯗꯨꯕꯨ ꯃꯣꯏ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯁ ꯐꯥꯒ꯭ꯔꯖꯥꯠꯅꯤ ꯙꯔꯃꯦꯟꯗ꯭ꯔ ꯑꯗꯨꯒ ꯑꯉꯧ ꯁꯅꯥ ꯑꯗꯨꯒ ꯑꯃꯗꯨꯅ ꯀꯔꯤ ꯔꯥꯖꯦꯟꯗ꯭ꯔ ꯑꯁ ꯃꯣꯏ ꯑꯍꯨꯝꯗꯨꯗꯤ ꯆꯦ ꯆꯥꯛ ꯀꯧꯕ ꯌꯥꯕꯖꯥꯠꯅꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯌꯨꯝꯗꯒ ꯂꯩꯇ ꯃꯥꯜꯂꯦ ꯃꯣꯏꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯝ ꯀꯔꯤ ꯑꯗꯨꯒꯤ IGP ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯔ ꯃꯣꯏꯁꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯠꯂꯝꯗ ꯃꯥꯜꯂꯦꯗ ꯑꯗꯣ ꯑꯁ ꯃꯣꯏꯅꯅꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯇꯧꯕꯗꯣ ꯁꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯊꯛꯃꯤꯟꯅꯁꯦꯅ ꯍꯥꯏꯗꯧꯗꯨꯁꯨ ꯎꯄꯥꯏ ꯀꯩꯝꯇ ꯂꯩꯇꯦꯅꯤꯁꯦ ꯌꯥꯔꯦ ꯀꯣꯟꯅꯅꯦ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯆꯥꯅꯔꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥꯐꯝꯒꯅꯦ ꯀꯔꯤꯃꯠꯇ ꯇꯧꯔꯨꯅꯨ ꯏꯔꯥꯡꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯍꯜꯂꯅꯨ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯅꯦ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯑꯗꯨꯝ ꯅꯣꯏꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯇꯧꯔꯨꯅꯨ ꯁꯤꯗꯩꯗ ꯆꯪꯅꯗꯕꯁꯨ ꯅꯠꯇꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯤꯡꯀꯤ ꯍꯣꯏ ꯑꯗꯨꯒꯅꯦ ꯁ꯭ꯋꯤꯇꯤ ꯈꯣꯏꯗꯨ ꯀꯧꯔꯒ ꯅꯈꯣꯏ ꯃꯌꯥꯝ ꯁꯤꯗꯩꯗ ꯀꯩꯅꯣ ꯆꯥꯃꯤꯟꯅꯧ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯃꯤꯟꯅꯔꯅꯨ ꯑꯁ ꯏꯆꯦ ꯐꯥꯕꯨ ꯐꯥꯒꯦꯗꯤ ꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔ ꯃꯌꯨꯝ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯐꯥ ꯌꯥꯏꯗ ꯏꯆꯦ ꯃꯤ ꯐꯠꯇꯕꯁꯤꯅꯕꯨ ꯐꯔꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣꯗ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯉꯥꯏꯈꯣꯅꯦ ꯑꯃꯁꯨ ꯍꯥꯏ ꯅꯈꯣꯏꯗꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯅ ꯁꯣꯛꯍꯟꯗꯅ ꯇꯧꯈꯤꯕ ꯅꯠꯇꯦ RK ꯃꯩꯄꯥꯛꯁꯅꯥꯗꯨꯕꯨ ꯃꯥꯕꯨ ꯏꯆꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯠꯇꯤ ꯐꯠꯇꯕ ꯃꯤꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯁꯤ ꯈꯔꯗꯤ ꯐꯔꯛꯄꯖꯥꯠꯅꯤ ꯀꯩꯅꯣ ꯈꯔ ꯐꯔꯤ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯂꯨꯆꯤꯡꯈꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯩꯄꯥꯛꯁꯅꯥꯅ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯇꯥꯛꯈꯤꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯁ ꯈꯪꯗꯦꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅꯕꯨꯗꯤ ꯀꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯐꯠꯇꯕ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯜꯂꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯤꯇꯤꯒꯤ ꯃꯄꯥꯅ ꯍꯥꯏꯕꯗꯗꯤ ꯄꯥꯎꯁꯦ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯇꯝꯃꯛꯄꯅꯤꯀꯣ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤꯗꯅ ꯑꯗ ꯃꯥꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯀꯥꯟꯗ ꯁ꯭ꯋꯤꯇꯤ ꯐꯥꯖꯤꯜꯂꯤꯁꯤ ꯅꯪ ꯈꯪꯕ꯭ꯔꯥꯅ ꯇꯛꯈꯠꯂꯨꯕꯗꯒꯤ ꯃꯥꯗꯤ ꯈꯪꯗꯕꯖꯥꯠꯅꯤꯗ ꯑꯗ ꯃꯣꯏ ꯇꯤꯟꯅꯔꯒ ꯃꯉꯣꯟꯗ ꯂꯣꯠꯁꯟꯕꯗꯣ ꯑꯗꯨꯗ ꯃꯥꯁꯤ ꯈꯪꯆꯥꯎ ꯆꯥꯎꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯦ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯑꯗꯨꯗꯤ ꯅꯈꯣꯏꯗꯤ ꯃꯗꯨꯗ ꯆꯠꯂꯒ ꯍꯪꯉꯨꯔꯕ꯭ꯔꯣ ꯑꯁ ꯀꯔꯤꯝꯇ ꯍꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯍꯪꯐꯝꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯋꯥꯔꯗꯇ ꯂꯩꯕꯅꯤꯅ ꯎꯅꯕ ꯌꯥꯏꯒ ꯌꯥꯗꯦ ꯀꯥꯏꯅ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯅꯣꯏ ꯅꯚꯥꯏꯁꯨ ꯂꯥꯛꯑꯦ ꯑꯁ ꯏꯚꯥꯏ ꯂꯥꯛꯏꯁꯤꯗꯤ ꯏꯆꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯣꯏꯔꯣ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯨꯔꯒ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯑꯅꯦꯅ ꯌꯨꯝꯂꯣꯝꯗ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯅꯪ ꯂꯣꯏꯁꯜꯂꯕ꯭ꯔꯣ ꯑꯩ ꯂꯣꯏꯁꯟꯖꯔꯦ ꯑꯉꯥꯡꯗꯤ ꯏꯃꯥꯅ ꯄꯥꯏꯍꯧꯔꯤ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯑꯊꯣꯏꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯄ꯭ꯔꯀꯥꯁꯁꯨ ꯂꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ꯭ꯔꯣ ꯀꯣꯏꯕ ꯂꯥꯡꯕꯤ ꯆꯠꯄꯤ ꯈꯣꯠꯄꯤ ꯏꯚꯥꯏ ꯑꯗꯨꯒꯗꯤ ꯑꯝꯇ ꯂꯩꯇꯦꯗ ꯍꯣꯏꯅꯦ ꯈꯔ ꯇꯣꯟꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯐꯠꯇ꯭ꯔꯦꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯛꯏꯁꯤ ꯀꯩꯅꯣ SPꯒꯤ ꯀꯔꯤꯅꯣ ꯒꯥꯔꯤ ꯊꯧꯕ ꯁꯟꯖय ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎꯗꯁꯨ ꯉꯁꯤ ꯂꯣꯏ ꯌꯥꯎ ꯅꯣꯏ ꯎꯗ꯭ꯔꯤꯕꯣ ꯏꯚꯥꯏ ꯄꯥꯎ ꯑꯝꯇ ꯌꯦꯡꯗꯦꯗ ꯀꯔꯤꯅꯣ ꯌꯦꯡꯉꯨꯗꯧꯕꯨ ꯇꯟꯗꯅ ꯑꯩꯈꯣꯏꯗꯤ ꯑꯁ ꯀꯥꯞꯅꯔꯨꯕꯒꯤ ꯁꯤꯟꯗꯨꯗ ꯊꯣꯛꯂꯛꯄꯗꯤ ꯃꯪ ꯉꯍꯥꯛ ꯑꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗ ꯏꯚꯥꯏ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯤꯗ ꯍꯣꯏꯅꯦ ꯅꯣꯏꯁꯨ ꯃꯨꯟꯅ ꯈꯜꯂꯣ ꯍꯧꯖꯤꯛꯁꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯃꯃꯤꯡꯗꯨ ꯉꯁꯥꯏ ꯌꯥꯎꯕꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯅꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯁꯅꯥ ꯃꯆꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯐꯥꯈꯤꯕꯗꯨꯗꯤ ꯊꯤ ꯈꯪꯗ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯅꯈꯣꯏꯒꯤ ꯀꯥꯞꯅꯕ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯁꯤꯟꯗꯨꯔ ꯍꯥꯏꯗꯨꯒ ꯈ꯭ꯋꯥꯏ ꯇꯝꯊꯤꯕ ꯃꯥꯏꯀꯦꯟ ꯍꯥꯏꯗꯨꯒ ꯑꯃꯨꯛꯁꯨ ꯕꯦꯔꯥ ꯀꯥꯔꯤ ꯃꯥꯜꯂꯦꯅꯦ ꯊꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅꯁꯨ ꯑꯗꯨꯒ ꯃꯊꯧꯅꯥꯗꯤ ꯂꯩꯅꯦ ꯅꯣꯏꯗꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯅꯒ ꯇꯧꯈꯤꯕ ꯐꯠꯇꯕ ꯅꯨꯄꯥꯗꯣ ꯀꯔꯤ RK ꯃꯩꯄꯥꯛꯁꯅꯥꯗꯣ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯀꯦꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄ꯭ꯔꯥ ꯃꯥꯏꯀꯦꯟꯅ ꯀꯥꯞꯄꯤꯔ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯏꯀꯦꯟꯗꯨꯁꯨ ꯄꯥꯜꯂꯒ ꯆꯠꯈꯤꯅꯦ ꯍꯥꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯅꯗꯅ ꯂꯩ ꯍꯥꯏ ꯁꯦꯀꯨꯔꯤꯇꯤ ꯋꯥꯔꯅꯤꯡ ꯅꯣꯏꯗꯤ ꯆꯪ ꯌꯥꯔꯝꯃꯔꯣꯏꯅꯦ ꯑꯁ ꯏꯚꯥꯏ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯝꯃꯤꯅꯤ ꯐꯠꯇꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁ꯭ꯋꯤꯇꯤ ꯈꯣꯏꯒꯤꯗꯤ ꯃꯣꯏꯗꯤ ꯃꯕꯨꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯍꯥꯏ ꯑꯁ ꯏꯚꯥꯏ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯂꯥꯜꯂꯨꯗ꯭ꯔꯁꯨ ꯃꯤꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏ ꯇꯧ ꯂꯩꯔꯤꯁꯤꯕꯨ ꯏꯚꯥꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯍꯥꯏ ꯀꯩꯗꯧꯔꯦ ꯄ꯭ꯔꯀꯥꯁ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔ ꯉꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤꯅꯦ ꯏꯕꯨꯡꯉꯣ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯄꯣꯟꯇꯦꯅꯦ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯐꯔꯣꯏꯗꯤ ꯁꯨꯡꯐ ꯐꯔꯣꯏꯗꯧꯅꯤꯅꯦ ꯑꯩ ꯐꯔꯤꯕꯅꯤꯗꯣ ꯑꯩꯗꯤ ꯂꯥꯟꯗ꯭ꯔꯕꯅꯤ ꯑꯩ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯇꯣꯔꯤꯅꯦ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦꯃꯤ ꯐꯠꯇꯕ ꯃꯤꯒꯤ ꯋꯥꯈꯜ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯄꯨꯟꯗꯅ ꯁꯤꯗ ꯉꯁꯥꯏꯗꯩ ꯋꯥ ꯉꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏ ꯐꯠꯇꯕ ꯋꯥꯐꯝ ꯑꯃ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯇꯧꯁꯦꯅ ꯈꯟꯅꯕ ꯂꯩꯇꯦꯗꯅ ꯁꯦ ꯐꯠꯇꯕ ꯃꯤꯁꯤꯡꯗꯤ ꯃꯣꯏ ꯉꯁꯥꯏꯅ ꯋꯥꯈꯜ 9-10 ꯊꯣꯛꯑꯃꯗꯧꯅꯤ ꯀꯗꯥꯏꯗ ꯀꯅꯥ ꯂꯥꯛꯄ ꯀꯗꯥꯏꯗ ꯀꯩ ꯇꯧꯕ ꯃꯤ ꯀꯗꯥꯏꯗ ꯐꯥꯕ ꯄꯨꯟꯕ
이바이 딴 그런 거 아니다 마시 더벅지 저는 폴리싱지는 파절러그네 꼴로 찰려디 파동님이 아따이 라리네 난 지금 에 박스나도 호스피탈도 레디디 용네 모이 티너리니 모이 마세 노메 카피도드로 모이 마사기 고동 사비 영거드네 티너비 영고이도리 아도나 너코이조 칼 섹셀로 아두가 미니스터기 마사노 피 캉나리니 팅나리니 하데나네 아토이바 이바이 그래 섹셀로 고제 찰라가 송코이드나 랑는 또우드너디 오이베 야로이 허이바 이제는 숭사되게 하이비람리빈 아이와이게 마판 카인 토노 피범 마마니 후직 떠오르지 그럼 마마탐도 그리 떠오르 그대 강본티 넌부 파리부 미도 난 토고 zat크럼니 너트로 어제 모이 까다이데 그리 레르고니 강데 너희 마탐 엄터도 뭐 나토 자키는 너희 파발라 오이 하닝가 레티네 아두니 모이 타모 아이나 하이자라미시 파리니나 목타오레 두가 아목 시데이다 모쇼 난 토고 zat크러바니나 कथाई लेरी बनो आइसु खंगदे अस इचे अदुबुदि पुलिस न मोजो को थिरेदा पुलिस न को थिरिङ सोरोक्ता लागा मोय कोइ फाबा लाग्या फोन्ते प्रकाश अदु हाइगनुने आइन हारेबसिन कोइ मुना ताउन परजु पत्रसु होम मिनिस्टर की मचानुपी होम मिनिस्टर की इमुंग मखोइ सिते दुम येकनबा दुम लेदौ लेरबनि अमोरे मपादा लमन खुंगमद्रगा मचादा मुंग लमन खुंगमद्रगा मचादुगा तिनबा कांबुदा मदुदि कना नखोइ दुम ताताब अंदक फारि दुसु दुमदनि लाइदो अदुबुदि इबाई सिदा अंगौसना हाइबंगा अदु राजेंद्र हाइबंगा मोइना मोइ लांदे मखोइगी मीनी हाइबदु उटपा यानमनेना अखोइबु फाबने हाइगुमसु तौइदा तो नोइनादि इराइ लाइना वाचे तंगांगे अहानबदा मदु ओइरम तारजु हुजिक लमन सिंगननबगिदमा मी नोइना पानना सोकपा यावरिदुदि मदु लमन खुमुकपै वादु खलुने होइ बाइ इबाइना हाइबिरदि यामना चुम अदु बाइ हुजिमा हेता चटपिरद्रो आइ चतबा याद्रे असोमदसुने इमागा पाबुंगदु थादोइसि कुइरे नोइना नुमि मरी मंगानीदो हेक नोइ फागिबदुदगी सिदैदि इमागी पाबुंग मनाक्ता कुइ लेरेबन यावना फरि बाइ अदु बाइ फजना नुमिदांग वरम कैनो साइसिंग चारगा कैनोमा थोंग खोत्र ngaरे कैनोम चामिनरे चलदि फदौबा नखोइनीने वखन फजना ताको अदुगने युमदगी मपान थोक्तबदो नखोइनी अमुक्ता तंको अदुगी मतुंगदने नचेगा खोइ नुमिदांग वरम मम लागने इमा होय करि वले पुरो ngaरा कैनो चारसु सासि परे बाइ अस खंदे बाइ ना आइ चुम तौरिस हाय अंगांग से तुंगरेने नोइबु थेंद्रिब्रो नोइबु लोसन्द्रिब्रो इमा आइ लाको ngaरमन अंगांग से पाइरो होय कदाइ इमा अंगांग दो से इमा लुम्बना से ने द पायु से तुंगरे अदु इमा आइ पाबुंग सो हाइरमबने यारे नपाबुंगदो मुक हाइद्रसु यारेस चलो अदुगने है आदने नोइना हनगे थादोरेसि कुइरे फजना ने निथिजने मपुनि वारौदनब तौको इमा कैसो तौरोइ ngसाइसु एंगोंद फोन तौरमबन तमने इंगना ऑफिस का हलागा तमना ला ओ गाइना हारिन मदुगा मना मसिंग इंसांग कैके पुरक पका होनी गाइन ओ आइने सिदा लोइनि हेगा थमबनि हंगाम सु यावरे कोबी सु यावरे मना मसिंग लोइ यावरबनि से तो आई बुंगो सियामथ थांगलुने नबाइगी गाड़ी से थांगलुने होय मा आई थांगसे आई तो केसे काय अस माइ पि मा इसेगी बाइ केसे हंगाम गते सादोर माले तौरिसे मना मसिंग जतै करिम याउद्रो बतैसु बुंगा चाक अतै दि केम याउदो माले तौरिसे इबाइ सिना हाउबो चारा चलोसु यादे तौरिसे याने मी आई कोना लाके नखोइ नियम तंग वखन तागोमी होय बाइ अस अखोइ वखन तारे ता हायेंग लांगसिले ता हाइरागे नखोइ जिन मरोलमा अदुदि मा आई मुक चालुखिगे थोइबा होइचे जाथोकनुको होइचे सुकजात हेसा थरोइसे से कोन्थों फावबने लानबे याद्रबनि नाथोखिबा मिसिंदुनने अमुक लमन खमकन आइदि नखोइगी इंस्पेक्टर तयाइदुदा कैनो हाइरगा थोंगाचिदने मोइ कैनो जिप्सी अमतंग खामबर कैनो तौरदि यानि दैचे मोइ दमु खाम खोइ दमु खाम अदि यारोइदा मी फत्तब जिंजन समाइन तौरकनि युम खुदिं गाक लेदि पुलिस कोनरोइ कोइसे पुलिस कोनरोइ हाइसिनि नंगमा दुम गाउछनदने दुम ले यारे सेगे बाइगने फजना दुम योबिरो यौरे हरकंदने यौरे नम तंग हाइबिरो परे अदुदि बाइ फजना योबिरो अखोइने हायें लांग चले हाइजरगी बाइ होय फरे अदुदि मा अमुक चचरुखिगी मा अमुक खर लेरगा लाक्चरगी मा फरे बुंगो चलो आई गाड़ीदो तमनगा थौको होय शुजी तुंगरे ने तौरिसे चले मा थोइबा प्रकाश चले को होय चे अस
Sini ningon aja. Sigraba yum dala semai chat kima tamje de kuning daba. Ekta nungai. Nang mukari pauge nang tumi leidu gay no. Ibai no wangangi nang kum de kari. Kari kumai no. Ibai ge chegana hari wafam do. Achuman. Ekoi matam khara de tumi na leisi. Good morning, sir. Good morning. So good abo. Sir. How's it work? Khara tare. Una bhai abagi somda room da song to gale. Oh, yamna pare. Ai pau do ta badagi. Am tong una ge na lai. Oh, sir. Sonda link sembiro, sir. Oh. Na koi. Yamna section abadu honarungani. Adubu yadre hey thabak si yadre. Phajan ki ba mi sing do pau da ekhoina kan bangam dre dana. Adubu ekoi di wangang ba yadabane. Ichano pi phajan ki ba nu mi mari manga ni lai. Adubu inong nong phajan ki ba mi sing ase sir. Ekoi yam kan hona jari sir. Adubu inspector. Ponamak si khojil thorang si di sir. Haujma ki di sinani haibangam draga sir. Ekoi na sing na riba sini soidun oigani. Mana khali ba si kari no khangdri. Ahan thangda kari haige da bana khangti. Wakhan yamna khan ba yaba matam aman. Sir. Magi sti machanu pasu mangre. Aigi sa sirabani na nakhoisu loina sige da bani haibagi mo. Ai chu madu ma chale. Magi mong si mi nungai gini haibagi wakhan. Magi machanu pa na lekhi da badu kari marungi no haibadu di ma khangdri. Mahak masamang na machanu pa du gi punsi du lum halini habasi ma masana khangada. Machanu pa du na phatri badu mahak ki achaubu khut aman. Machana he tongokku matam du da he du kan tho hu da. Haujiti magi masa lekhi dre. Mana mu machanu pa na toro ma thabutu du gi he na sathina nin mana toris. Sir kari hage da no khangde sir. Tasina mahak pu phajalaga wahang pong ba yabagi. Tangai phadrabadi magi mathakta torokpa ta bani. Adubu yengis. Kadom no sang sir. Chida le. Changwe te yarba. Sir yarba ni sir. Oh pare lo changsi. Shisune. Aina na ndagi haibadane. Mana ilamnabadi si thoido bani do. Adubu paraju patraju sinani do kalaibido. Mane sir. Sir chida le. Oh. RK. Mamo, yare. Hogokono. Mamo. Aibo, warauri bra mamo. Kari waroga degine. Chadi, yam paraban. Yengoi. Teng labuju teng no wakal tari se. Ai yam haraw. Adugane. Nang. Iche du so aibo waraw du nabudu nang wari du khara saune. Iche du ne waraw ro pamatamda nang na khara them drabadi yaroine. Mamo, ai imado so ai dum sajaki. Aina su wari di khara de dum saba horoban. Ai ngondo warawri bani haidana dum tawlere. Ado lako. Nogi mamo amadu di lambro. Lakti lakani nai. Lambi de leira mal. Pare. Rebecca do so ai no mata ai unage na tawban. Ai unaba ngamde. Hojikti ekoi punsinna ba tasinna da ba yadabani. Imung manung sagai na te ekoi punsinna draga kairo le kai de ekoi punsinna se habasi asidi khak yaroine. Achumani mamo. Hauki bana haukraga sumamo. Ekoi na lan ki basing da mamo gapiu ko mamo. Ai lan ki ba hai ganu ne. Soi ki ba hayu ne. Oi mamo. Ekoi na soi ki ba do gi da ma gapiu ko mamo. Hai yare. Naya madu so aina haibe indene hey. Aina haibe ilam labade ngasi phawbe hingduno leramgada banine. Yengoi. Naya madu na satkiba lambi du phattaba lambi kawine. Naya magi laman khumningli bani haidana. Naya mana phattaba toromba thabak adubu nangno na tung inba hunabrane. Yengoi. Ekoi gi mang asida tariba thodok wathok punamaksi kanagi haktakta gi tholibano. Police officer mo oidiba. Aduga mina phangba ngamdaba phamma ma pariba. Yengone. Nangi kesorjit asina mana tauri sikarino. Mana khali sibu karino haiba. Machano padu hu bijeraga machano padu lekhidabani na. Hoi. Inspector tayai gi khutta lekhidabani. Nangi naya masumunga. Ngasi yong nangi mangda leblibasi. Maagi ta tai natini. Thokiba thodo dasu maadi yamna kanna haijaban. Adubu nangi naya mani yongane.
ꯐꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯃꯤꯟꯅꯔꯒ ꯅꯪꯒꯤ IGP ꯁꯤ ꯇꯧꯔꯒ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯄꯨꯛꯆꯦꯜꯗꯨ ꯑꯣꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯃꯟꯗꯕꯗꯒꯤ ꯑꯩ ꯃꯤꯒꯤ ꯖꯦꯂꯔ ꯁꯤꯟꯗꯣꯛꯂꯨꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯦ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯣꯄꯤꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯕꯅꯤ ꯁꯣꯛꯂꯤꯕꯅꯤ ꯁꯤꯅꯤꯡ ꯆꯠꯇꯅ ꯍꯤꯡꯍꯧꯔꯤꯕꯗꯣ ꯃꯗꯨꯒꯤ ꯄꯥꯞꯇꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯁꯤꯗꯤ ꯐꯔꯔꯣꯏ ꯃꯥꯒ ꯂꯣꯏꯅꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯩ ꯂꯥꯞꯊꯣꯛꯎꯕꯅꯤ ꯑꯩꯅ ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯋꯥꯡꯈꯠꯀꯦ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯇꯞ ꯇꯥꯏꯅ ꯂꯩꯁꯤꯟꯒꯦ ꯑꯩꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄ꯭ꯂꯣꯠ ꯂꯩꯒꯦ ꯑꯩ ꯗꯦꯜꯂꯤꯗ ꯐ꯭ꯂꯦꯠ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩ ꯇꯧꯕ ꯅꯠꯇꯦꯅꯦ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯔꯁꯤꯗꯤꯅꯦ ꯃꯁꯤꯗꯤ ꯅꯪ ꯈꯪꯉꯤꯗꯣꯉꯥꯏ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤ ꯁ꯭ꯋꯤꯇꯤꯁꯤ ꯈꯛꯇꯅꯤꯅꯦ ꯌꯦꯡꯉꯣꯏ ꯑꯩꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯅ ꯄꯨꯔꯒ ꯆꯠꯄ ꯌꯥꯒꯗꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔꯁꯤꯒꯤꯗꯃꯛꯇ ꯅꯪ ꯃꯥꯃꯣꯕꯨꯁꯨ ꯍꯧꯖꯤꯛ ꯂꯥꯟꯅ ꯎꯔꯤꯕ꯭ꯔꯥꯅꯦ ꯃꯥꯃꯣ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯃꯥꯃꯣ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯃꯥꯃꯣ ꯏꯌꯥꯝꯕꯒꯤ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤꯗꯨꯗ ꯏꯌꯥꯝꯕꯅ ꯂꯩꯈꯤꯗꯕꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯨꯔꯦ ꯃꯥꯃꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯃꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯩꯅ ꯁꯣꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯃꯣ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯂꯧꯒꯦ ꯈꯟꯈꯤꯕ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯈꯤꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯐꯠꯇꯕꯒꯨꯝ ꯑꯩꯁꯨ ꯐꯠꯇꯕꯅꯤ ꯈꯜꯂꯝꯂꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯗ꯭ꯔꯕꯗꯤ ꯃꯥꯃꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯔꯝꯂꯒꯅꯤ ꯃꯥꯃꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯝꯂꯒꯅꯤ ꯃꯥꯃꯣ ꯌꯥꯔꯦ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯉꯨ ꯅꯪꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯃꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯀꯜꯂꯦꯗꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯕꯁꯤ ꯌꯦꯡꯉꯣꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯟꯊꯣꯛꯈꯤꯕ ꯃꯥꯏꯀꯦꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯅꯤ ꯀꯧꯕ ꯑꯃꯒ ꯁꯅꯥꯃꯆꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ SPꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯁꯟꯖꯌꯁꯨ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯥꯏꯀꯦꯜ ꯍꯥꯏꯕꯗꯨꯒ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯍꯥꯏꯕꯗꯨꯒ ꯊꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯤ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛꯅ IGPꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯌꯣꯠ ꯁꯠꯂꯨꯕꯗꯒꯤ ꯃꯁꯥ ꯂꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯀꯗꯥꯏꯗꯅꯣ ꯂꯥꯌꯦꯡꯕ ꯆꯠꯂꯤ ꯍꯥꯏꯗꯅ ꯂꯩ ꯗꯦꯕꯤꯠꯀ ꯃꯈꯣꯏꯅꯤ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯔꯗꯅꯤ ꯂꯩꯔꯤꯕꯁꯤ ꯁꯤꯗꯒꯤ ꯅꯍꯥꯛ ꯆꯠꯊꯣꯛꯄ ꯄꯥꯛꯀꯦ ꯍꯥꯏꯔꯣꯏ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯈꯔꯗꯨꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕꯅꯤ ꯆꯨꯝꯃꯤ ꯃꯥꯃꯣ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯆꯩꯔꯥꯛ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯅꯤ ꯃꯥꯃꯣ ꯑꯩꯅ ꯃꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩ ꯙ꯭ꯔꯨꯕꯒ ꯏꯇꯣꯒ ꯑꯩꯒ ꯁꯤꯟꯗꯨꯔꯒ ꯇꯧꯔꯒ ꯐꯥꯈꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯃꯗꯨꯗ ꯑꯃꯨꯛ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯥꯃꯣ ꯑꯩ ꯑꯃꯔ ꯑꯃꯗꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯅꯥꯎꯕ ꯑꯗꯨꯒ ꯁꯟꯙ꯭ꯌꯥ ꯊꯝꯕꯥꯜ ꯃꯈꯣꯏ ꯃꯔꯤꯕꯨꯁꯨ ꯐꯥꯅꯅꯕ ꯌꯦꯡꯉꯨꯅꯦ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯑꯩꯅ ꯄꯤꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯔ ꯑꯃꯗꯤ ꯅꯥꯎꯕꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯒ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯥꯅꯤ ꯃꯁꯤꯒꯤ ꯃꯤꯁꯤꯅꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯌꯦꯡꯉꯣꯏ ꯃꯗꯨꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯣ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏ ꯅꯪ ꯆꯪꯖꯕꯅ ꯐꯒꯅꯤ ꯅꯪ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯃ ꯑꯣꯏꯔꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒꯁꯨ ꯇꯉꯥꯏꯐꯗꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗ ꯅꯪ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯌꯦꯡꯉꯣꯏ ꯑꯩ ꯂꯩꯔꯤꯗꯅ ꯄꯨꯂꯤꯁ ꯂꯩ ꯁꯣꯏꯈꯤꯕꯗꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯆꯨꯝꯕ ꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯅꯆꯟꯅꯨꯄꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯅꯤꯗꯅ ꯃꯗꯨꯗ ꯅꯠꯇꯦ ꯅꯪꯅ ꯐꯥꯈꯤꯕ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯇ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯅꯪ ꯅꯣꯡꯃꯩ ꯐꯥꯎꯕꯗ ꯅꯪ ꯄꯥꯜꯂꯤꯕꯁꯤꯗꯅꯤꯗꯅ ꯍꯣꯏ ꯃꯥꯃꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯃꯥꯃꯣ ꯑꯩ ꯆꯩꯔꯥꯛ ꯄꯨꯝꯅꯃꯛ ꯂꯧꯖꯒꯅꯤ ꯃꯥꯃꯣ ꯐꯔꯦ ꯌꯦꯡꯉꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯐꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯅꯤꯗ ꯁꯔ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯋꯥꯕꯤꯔꯣ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ
ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯨ ꯃꯥꯏ ꯄꯥꯛꯆꯔꯤꯕ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯐꯅꯅꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯅꯤꯗ ꯁꯔ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯈꯔ ꯐꯪꯖꯔꯕꯁꯨ ꯍꯣꯏ ꯅꯈꯣꯏ ꯀꯝꯗꯧꯔꯦ ꯑꯣ ꯇꯥꯖꯧ ꯍꯣꯏ ꯅꯪꯁꯨ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤꯅꯦ ꯅꯍꯥꯟꯗꯒꯤ ꯂꯥꯛꯄ ꯉꯝꯗꯦ ꯑꯩꯗꯤ ꯋꯥꯔꯧꯔꯨꯔꯕꯅꯤ ꯏꯆꯦꯁꯨ ꯃꯉꯥꯏ ꯃꯩꯐꯥꯛ ꯁꯅꯥꯁꯨ ꯃꯉꯥꯏ ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗ ꯏꯆꯦꯁꯨ ꯎꯅꯔꯦ ꯏꯆꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯌꯦꯡꯉꯣ ꯏꯆꯦ ꯀꯔꯤ ꯀꯥꯟꯅꯩꯁꯦ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯃꯥꯒꯤ ꯍꯥꯛꯇꯛꯁꯤꯗ ꯄꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯩꯁꯨꯅꯦ ꯑꯥꯗ ꯌꯨꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃꯅꯤ ꯆꯦꯜꯂꯤꯗꯣ ꯅꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥꯗꯣ ꯌꯦꯡꯉꯨ ꯂꯩꯁꯥꯅ ꯑꯩ ꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯗꯅꯅꯦ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯑꯩ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯩ ꯀꯔꯤꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯪꯅꯖꯔꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯁꯤꯒꯤ ꯌꯦꯡꯉꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯑꯥꯔ ꯀꯦ ꯊꯦꯛꯀꯣꯁꯨ ꯌꯥꯎꯔꯝꯂꯤꯕ ꯃꯉꯣꯟꯗ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯁꯤꯟꯅꯔꯨꯔꯒ ꯃꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯒ ꯃꯨꯛꯅꯈꯤꯕꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯂꯣꯏꯈꯤꯕꯅꯤ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯏ ꯑꯩ ꯈꯪ ꯏꯆꯦꯅ ꯋꯥꯔꯧꯔꯤꯕꯗꯨꯁꯨꯅꯦ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯏꯆꯦ ꯑꯩ ꯂꯥꯟꯗꯕꯅꯤꯀꯣ ꯏꯆꯦ ꯕꯤꯔ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯑꯩꯅꯅꯦ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤꯅꯦ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯀꯔꯥꯝ ꯆꯥꯎꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯕꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅꯅꯦ ꯑꯃꯨꯛꯇꯪ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯨꯔꯛꯇꯅ ꯀꯟꯕꯤꯔꯤ 이봉아 이마는 내 맞다마마다 너무나 라는 큰 기부도 능 이마하부 와로우가 놓고 이봉아 이마하부 와로우가 놓고 이봉아 이마 아이까리 수와로우데 이마 아이부 이마 코이나 수와로우 펌투 이마기 자한도 아이기 쿠치모는 오메이나 까빠가 핫키면 아두부 이마 아이나 맞다 마두다 오메이나 깝두나 아동 이샤도 핫람다바 타르바디 마나 까블럭pa nongoi maruna aibusu soidanamak aigi thawai lorungani ma lanpham haibasidi angamba tanabani lanpham maduda maga aiga mayokna khibani adubu madi police ni aina kayara khana changjanaba haikibani adubu aina haibadugi mayokta maha karimata takiti mangda lepiriba pabung asigi machanupi Rebecca mahaksu pari kauba miyoi amaga nungsina khibani paribu मफम अदुद तमथीन मियोई खरन हातलगा फुमचिलमदगी पारीगी मचादुना रेबिकादा मितमदुना लेहोकी मतम मदुदा रेबिकागी पुंसी लोमननबगीदा मखोनरखिबा कयादो मदु अखोइना रेबिकागी पुंसी कल्लगा चिंगी मफम अमदगी महापु कन्ननब होनब मतमदा रेबिकागी पुंसीबु कनबिगदरा हायरगा आरके थेकोना रेबिकागी पुंसीबु हेना मांगनबगीदा होनरखिबन मदुगी मखा तारकदा केस अदो अइना ngamखि हाइबगीदमा महाना आईजीपीगा तानरगा आईगी थक्ता लमन खुमनब कयारा खंजिना जिन होनखिबनी मा अचुमनी इबुंगो इंस्पेक्टर आई सानुपी रेबिका सुयाउरी रेबिका लाओ लाओ मत चंगो इंस्पेक्टर तयाई सु लइए सर आई खुरुमजरी सर यारे यारे हुगलो अंगांग दी कमदोरबा अंगांग चाही अमा खरा हेले ꯌꯨꯝꯗ ꯏꯃꯥꯒ ꯂꯩꯍꯧꯏ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯐꯥꯛ ꯁꯅꯥ ꯁꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯦꯕꯤꯀꯥ ꯅꯪ ꯅꯨꯡꯉꯥꯏꯔꯤꯀꯣ ꯁꯔ ꯅꯨꯡꯉꯥꯏꯖꯔꯤ ꯄꯨꯟꯁꯤꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯩꯅꯥ ꯐꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯒꯦ ꯔꯦꯕꯤꯀꯥ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯌꯦꯡꯉꯣꯏ ꯁꯤꯗꯁꯨ ꯅꯨꯄꯥ ꯅꯨꯄꯥ ꯃꯩꯄꯥꯛ ꯁꯅꯥꯈꯣꯏ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯁ꯭ꯋꯤꯇꯤ ꯈꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯤꯇꯤꯁꯨ ꯄꯤꯛꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯂꯥꯛꯑꯝꯕꯅꯤ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ
ꯑꯩꯁꯨ ꯄꯤꯛꯂꯤꯕ ꯏꯆꯥꯗꯨꯒ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯔꯦꯕꯤꯀꯥ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯦꯡꯉꯣꯏ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯕꯅꯤ ꯂꯩꯁꯥ ꯂꯩꯁꯥꯅ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯎꯅꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯏꯀꯥꯏꯈꯤꯕꯅꯤꯅꯦꯍꯦ ꯌꯦꯡꯉꯣꯏ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤꯗꯣ ꯃꯤꯅꯤꯁꯇꯔ ꯁꯇ꯭ꯔꯖꯤꯠ ꯃꯤꯡ ꯑꯁꯤꯅ ꯅꯥꯄꯜ ꯂꯣꯏꯔꯒ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯥꯡꯅꯕ ꯑꯩ ꯀꯔꯤꯁꯨ ꯍꯣꯠꯅꯈꯤꯗꯦ ꯑꯩꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅ ꯂꯩꯁꯥ ꯂꯩꯁꯥꯅ ꯃꯆꯥ ꯎꯅꯔꯒ ꯌꯨꯝꯗ ꯊꯝꯕ ꯑꯩꯅ ꯂꯥꯟꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯔꯦ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯇꯤꯁꯨ ꯆꯥꯎꯔꯕꯅꯤꯅꯦ ꯑꯪꯀꯜ ꯑꯩ ꯈꯪꯖꯩ ꯉꯁꯤꯗꯤ ꯃꯥꯒꯁꯨ ꯑꯩ ꯎꯅꯒꯦ ꯈꯜꯂꯤ ꯎꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯒꯗꯕꯅꯤꯅꯦ ꯌꯦꯡꯉꯨ ꯏꯃꯥꯅ ꯄꯣꯛꯂꯝꯕꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯅꯤꯡꯉꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯂꯩꯅꯔꯤꯕꯅꯤꯅꯦ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯕꯨꯡ ꯑꯁꯤꯅ ꯃꯆꯟꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯕꯅꯤꯗ ꯃꯩꯄꯥꯛ ꯁꯅꯥ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯅꯪ ꯏꯃꯥꯒ ꯂꯣꯏꯅꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯃꯥꯃꯣ ꯂꯩꯔꯤ ꯅꯪꯒꯤ ꯃꯥꯃꯣ ꯂꯩꯔꯤ ꯌꯦꯡꯉꯨ ꯁꯤꯗꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯟꯕꯤꯔ ꯂꯩꯔꯤ ꯃꯥꯃꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯇꯧꯖꯔꯔꯣꯏ ꯑꯩ ꯃꯥꯃꯣ ꯑꯅꯤꯒꯤ ꯑꯩ ꯀꯔꯤꯃꯠꯇ ꯑꯩ ꯃꯥꯡꯅꯅꯕ ꯑꯩ ꯀꯔꯤꯃꯠꯇ ꯁꯤꯟꯖꯔꯔꯣꯏ ꯌꯥꯔꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯆꯦ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯋꯥꯈꯜ ꯊꯦꯟꯈꯤꯕꯁꯤꯡꯗꯣ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯑꯩꯕꯨ ꯉꯥꯛꯄꯤ ꯉꯁꯤꯗꯤ ꯏꯆꯥ ꯔꯦꯕꯤꯀꯥꯒꯤ ꯁꯛꯇꯝꯁꯨ ꯎꯔꯦ ꯑꯩꯅ ꯏꯆꯥ ꯔꯦꯕꯤꯀꯥꯕꯨ ꯅꯣꯡꯃꯇ ꯑꯩꯅ ꯏꯆꯥꯅꯤ ꯈꯟꯗꯨꯅꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯗꯁꯨ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥ ꯔꯦꯕꯤꯀꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯄꯨꯝꯅꯃꯛ ꯏꯅꯦꯅꯅꯦ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯏꯅꯦ ꯑꯗꯨꯕꯨ ꯏꯅꯦ ꯑꯩ ꯑꯣꯛꯇꯕꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯅꯗꯨꯅ ꯆꯦꯟꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯥꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯆꯤꯡꯗ ꯁꯥꯕ ꯑꯅꯧꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯃꯌꯥꯝꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯐꯥꯗꯨꯅ ಕಿಡ್ꯅꯦꯞ ꯇꯧꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯈꯤꯕꯅꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯝꯖꯥ ꯄꯨꯕꯤ ꯑꯣꯏꯈꯤ ꯑꯩ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯏꯅꯦ ꯑꯩ ꯃꯤꯅꯝꯗꯨꯅ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯒ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯗꯤꯌꯦ ꯏꯅꯦ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕꯅꯣ ꯆꯥꯅ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤꯅꯦ ꯌꯦꯡꯉꯣꯏ ꯂꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗꯅꯦ ꯂꯣꯏꯅ ꯈꯪꯂꯛꯂꯦꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯋꯥꯔꯧ ꯄꯔꯧꯅꯕ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ ꯏꯆꯦ ꯁꯤꯗꯒꯤꯗꯤ ꯋꯥꯔꯧꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅꯦ ꯄꯨꯟꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒꯗꯕꯅꯤ ꯅꯣ ꯀꯔꯤ ꯃꯥꯕꯨ ꯍꯤꯡꯍꯜꯂꯤꯕ ꯃꯥꯏꯀꯦꯜ ꯅꯪꯅ ꯃꯥꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯗꯨꯕꯣ ꯁꯥꯔ ꯑꯩꯁꯨ ꯃꯝꯂꯤꯒ ꯑꯣꯏꯕꯅꯦ ꯃꯩ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯥꯟꯗ꯭ꯔꯤꯉꯩ ꯈꯔ ꯊꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯔꯗꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯥꯎ ꯑꯁꯤꯅ ꯁꯦꯡꯕ ꯑꯣꯏꯔꯕꯗꯤ RK ꯃꯩꯄꯥꯛ ꯁꯅꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯂꯦ ꯁꯤꯅꯤꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯗꯕꯁꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯕ ꯌꯥꯕꯅꯤ ꯐꯔꯦ ꯇꯣꯛꯂꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯋꯥꯠꯂꯤꯗꯅ ꯑꯅꯤ ꯑꯃꯁꯨ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩ
मथंग 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 थाजिलगा अखोई थबकसिंग तौनन होनसी एसीबी सर मफम मसिदा अखोइने तौबसी नंग खर ngakpadi फारमगनि सर थोइदोक ngakप लेजदि यंगोय अखोइगिदि पुरमक लमन खुम्बा हाइबसे हदक ताजासिना थुपा यादम नंगसु थबक तौबदा इंस्पेक्टर तयाय लेबिगि नुगाइतबा लेरम पुरमकसे इंस्पेक्टर तयाय डीएसपी तपा अदुगा एसपी ख्वाइदगी मकोक ओइदिबना डीजीपी मखोइसिंग असि थुपचिन खरबदि अखोइगी बिजनेस असे था अमदा मफम खंगरे मदुदगी चही ओलकपदरी इन टर्म्स ऑफ क्रोर मदुदगी इलेक्शन दै खोइगी मीसिंग थादोक्तुन केंद्र खरदा यामद्रबदा खोइगी मी तरादंग लेखरबदि मथंगी चीफ मिनिस्टर दी वारी असगी मखा हयेंग अमुक ताबिरुसे Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay. Hanana Tagachering as the inspector Tayay, Lissing Amaga, Chatruka, Marfutara Humdoi, Shuba, Tanka. Episode Yam Selector Logadaba Karam Todoino, what is the Lucian of Tassina Mamang, Toki, but Todo, Toxing, pull up Tassalago Shalom Nobahunam Naita. Rebecca Giwari Matangadum Kambirangani, Rebecca Canano, Ranbir Canano, Minister Satrajit Kokari Tongney. Or is it Tabibasing Paring Night, Tabibasing a Kangani Haitarico, Haduna, Imung Manundu Kangjo, Kampai, Side, Lebedu, Lushilamani Haitar, Tassalamba. Som the zoo, Memi, Ranjan, Tassalagong Tamamini Haiter, what is him from Mafam San? I don't know. Yaringadi, what is him from the Tassalamagan, the Polo is Luer Codunia. Amok in future, what is them Tayagi Makadum Lakani? Tagachari Ponomapu, Adona Tabi channel as 90.0 megas the land talk home radio gitoromni, Loina Diamond TV. When a Sandokchari will see social media platform, Amadi cable network platform sing the Quena radio gitorom see visual Loina, Natraga, picture Loina, Quen Ohanjaraga Hitare, TV channel. Asigi Badigi Gaifa Mongol Piminasi. Happy birthday, Renuka Tokso Nagamopal.
थागचरी मैनी हैप्पी रिटर्न्स ऑफ द डे अदोंगी मपों नुमित लाकदा फबा याई फबा ओइरसनु पुंसी नुंसांगबा अदुगा कोई डायमंड की फैमिली की हाइबा तारे कोई थोरमुसु यामना ताबीबा हाइबा तारे अदुगा मतम सांगना पुंसी नुंसांगना कोई अना एक याउदना हाइबा तारे नुंगाई याइफना लेबिको ताइबंग सेमा मपुगी मफमदसु निजरी अफबा याइफबा मतम पुनमक ओइरसनु हाइदना सिगम मपोंग नुमित असि मसिंग लांगमदना लाकपो ओइरसनु अदुगा इमुंग मनुंग पुन्ना पांगथोकपा अदुगा अखोइनसु लेप्तना लाउथोकचबा ngamba ओइजगे many happy returns of the day Madam Brenuka Tokjom Nagamapa Birthday ga mari leina na su Diamond TV da su 1000 rupees su pibire masagi da mutu su thagachari madam bo hana asagi tangkakta yaubiriba singna pibirakpa comment khara faja chana ba sing khara lokhacharga pajarake Anana thagachari punamak ngasigi tangkakta tabibada pamung Sharat Kumar Sharma so ngasigi tayai tangkak haninga leitana fajakre na tapirako thank you so much Madam Benodini Khonra thagachari ngasigi tayai yamna nungai na tapirako thagachari tayai gi wari da phunaba kaunaba dukha ki wana tan wari loiselakna bagi haitare asagi soktunu leiriba haibadare ne soktunu leiriba kenosi unaba mu lakpa adege somla kandana thiba chalu matamda doctor duga thajarambado haitare doctor dur madi anaba yengbu chatpani na hairakire adui matungda ne lakib jingsi wari sida maibaksana marakta lakhiba minister lakhiba aduga minister gi mayamba ranbir lakhiba amachanu pirebika mamang du khoi tangka uma tahanja khre dunko Pologi saruk poloi dena te angambagi series da ana wari makhade yauke matamduda aina minister oibani oda yambagi machana pina laisa na sumaina tokselokpa na haiba amaduna atopada mayum panana ban honarakpada man mayum pandana badum laikhiba do haitare wari tangkak tu me am tabiramani ko adaida moigi acheduna phattadana mana lanthungi mi houdana machanu pada injhandana machanu pada phatta banga ta tawni drubai to phaba yawrimni amaroi mu phaba changu badadi bera karakhibne ba adubu amuhana mana drubai to hoi kanna bohona bada mai honarame ma phaba lakhre haitare anyway tasan khomjalaga wari du loikhre ngasi wari sigi manungi oiba wa machang haitare ne so thank you so much sinose saitare wari sigi Madam Binodini thank you so much aduga indu oinam thagachari oda khamba toijam thank you so much ngasi wari tangkak makhangai jari na tapire thagachari ngaminasi soro khabem bibem cha thagachari comment dem te idre khut thangka bibhut ngak te thok lere thagachari awi tabi bagi damak sana macha laisram thagachari tabaga pen banai de thank you so much sana macha laisram mingji nong na pajaba male ne ko hana pagi da male Mr. Sabir Maibam Haisini thagachari Mr. Haisini haitare Haisini Maibam Bizenti Harokcham thagachari asigi tangka tuari makhangai jari na takpirakpa aduga mabe mala koncham thagachari hanana aduga Mamaitem Premananda thagachari Mamaitem Premananda Imamani Tomia same as thagachari siwari poloida ngaijina takpirakpa Jenta Tokchom was Jenta Tokchom Thagachari, Wari Sigi Matang Fazana Chatari, the Yagi Wari. Some the Nova Fazana Sanabiu, some the Nova Sanabiu. Thagachari sends me Bim Chang, Sigi Wari Tankak was a key in the Tapira. Thank you so much. IGP Kishorjit Kunok to Yamachai. Thagachari, Sorai Sam Babini. Thagachari salon ko demak loina mali wari suki matik phajai thank you so much thagachari hanana koigi
थागतचरी हंदकी लीला अदुदसु आई सिदे बेट हेक साबगी हंदकी बेट साले हाइतारे बेट ने गाना माइ नोक नते आइगी बेट सिदि मी फाबी खोपी अदु बेट नते दा यामना बेट ने हाइबो वाने सोमददि बेट नते खोदि ताचा पाने ब सोमददि सोंगी लीडर मा साबनि दा म्यांमार दगी हरोकपा अदुगा सोमदा चाव हाइतारे अदाइनि याम चाक फजे लीला सिदे डायलॉग खरा हाइहल लोइदोरेब मदुगिने बा इंचाइस अखोई पीस लाक्नब होनबनिनको मोइ हौजिकति वा अदु दानि याम गांगबा यादे अदुबु फिल्ड सानबददि खरा हाइदौ माले एनीवे सिना लीला गी वारिनि हेंवाइ उचरगे हजै लीला तम्बददि यामना खंगदे हेंवाइदि हजैकि फजै याम हाइ गायस माइजल लोय सास मम्माइदे खुप्पाना चाना थाल सास अदो आरके चंतुमि भाइरल लेक चले माइक वाहिदो को तंगम पोंदे बदनुमी थागचरी हनन Watum langlembi madam thagachari, thank you so much. Hanana Hinduanam, Duga Bibi Gurumayum, Thagachari, Bibi Gurumayum, thank you so much. Live Yawi Bagidama. Jingle Manaurium Thagachari, Sigitan Kogari for the surf, Yamno Sunumai Krian Tapire, Thagachari. Thank you. Saidi Lilata Morga Mohala, Wariamu, Ears, Hanarapanin, Koka Pungsaini. Tanjasi the Dona Namwana, the Monas of the Mamna, how about the Bahawi and I be the Haros of the type to name those. Bizante Harokjam Thagachari, the Madam Susila Okram, Thagachari, Hanana Sanayan B, Thagachari, the Ibeamaning Tokong, Thagachari, Tankoxi Yawi was a Marola, some roll corum by type to need a Suranjoy consum, Thagachari, and Alaitana Thagachari. करीब द हाई दिन भूत मकुट में हम हाई गटपसिंग जिन ज्ञान में तादे मैसेज का पाबंग खंग दे मिच भूत की भूत गाता गायरे फाइयें के भूत तो साइज चाट मरक जित थोक ले दे सोनिया ओइ नाम था कचरी हनन आईजीपी की वकलों से करिए मत कानर अरे मता नहीं यस थैंक यू सो मच मिस्टर हाइसिनी था कचरी हनन हाइसिनी वा खुदी मक्की को फजे Rosemary Yandrembam, Thagachari Yum Kaibam Helen, Thagachari Hanana Dorendro Yumnam, Thagachari was a Dorendro, Iro Majro, thank you so much. IZB Surgimatam, yes, Mahaitarin Thagachari, I am Baluna Paramaledo, IDC, a big hangibam, Thagachari, let us narki Sonia. Uzalai Strum Radha Thagachari, Udona Fazagri Wari, Natapirako. Tabareka Nesa Thagachari, see Wari, Sigidama. Santa Ohong Sangbam Thagachari, Hanana. Tesbati Ayekpam Thagachari, Nuga Pravin Chandra Maisnam, Loi Kivna Halame, yes. So I didn't have you over the comment section, the comment among Pibiramo. Anyway, Thagachari, listen, so I did them Chitabi or Gasukra. Hungry loin hope paving mid Nago Udabane to Tari. Mid Naga Udabane, Kamanam Santibla, Thagachari, no I can look grey, and some days of A B. Thagachari, the site, Diane, thank you so much. From the Obiro Hema Marangtim. The Yaudrasu, Yobirame, Facebook, the Ngapirame. Then Thagachari Facebook the Hembo Marang Temo share to Birami Thagachari and series and the say Pavo Karibo in a Toroga Hanagi say sing the gay say a mau in a city Tadoge no Baduna Haying a Muk Taragalor was a kiddy cry says it New York songs Madang Lang Tok Club Toroga Taminarasi. Gawin New Year Sakibi say. Nung si Zay nang mo tamoy saying na sumna sayowa saying kudol tamzari ay sama kimek ta 20,000 madu Binod Kumar music will be say tabi di basing puno magta diliget to jari katok sari be saying tabi na say.
ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯑꯃꯨꯛꯀ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯤꯟꯕꯥꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯃꯪꯂꯥ ꯇꯥꯏꯕꯪ ꯑꯅꯤꯗ ꯅꯪꯕꯨ 우두나타 레이레 망라 아이방 아니다 낭부 우두나타 레이레 아이기 이나타 내피로 낭나 움직이 오이나 아이기 이나타 내피로 낭나 움직이 오이나 ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇ ꯉꯥꯎꯔꯦ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯁꯨꯝꯍꯠꯄꯤꯔꯦ ꯑꯩꯕꯨ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯨ 90.0 ꯃꯦꯒꯥꯍꯔꯠꯖ ꯂꯥꯟꯊꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝꯅꯤ ꯇꯥꯕꯤꯔꯤꯕꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯁꯤꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯡꯀꯛꯇ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯤ 30,000-40,000 ꯌꯦꯡꯕꯤꯔ ꯂꯣꯏꯔꯦ ꯇꯥꯕꯤꯔ ꯂꯣꯏꯔꯦ ꯑꯌꯥꯝꯕꯅ ꯊꯧꯔꯝꯁꯤ ꯔꯦꯗꯤꯑꯣꯗ ꯃꯐꯝ ꯀꯌꯥꯗ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯁꯟꯗꯣꯛꯆꯈꯤꯕ
ꯑꯅꯧꯕ ꯃꯄꯣꯛ ꯗ꯭ꯔꯃꯥ ꯑꯁꯤ ꯃꯌꯥꯝꯅ ꯖꯔ ꯌꯦꯡꯕꯤꯕꯗꯒꯤ ꯂꯤꯁꯤꯡ 35 ꯍꯦꯟꯅ ꯖꯔꯅ ꯚ꯭ꯌꯨ ꯂꯥꯛꯈ꯭ꯔꯦ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯗ꯭ꯔꯃꯥ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯕ ꯏꯃꯥ ꯚꯨꯕꯅꯦꯁ꯭ꯋꯔꯤꯒꯤ ꯃꯥꯒꯤ ꯄꯨꯊꯣꯛꯆꯔꯤꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯖꯕ ꯗ꯭ꯔꯃꯥ ꯀꯌꯥꯃꯔꯨꯝꯁꯨ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥ ꯇꯥꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯐꯖ ꯐꯖꯕ ꯀꯣꯃꯦꯟꯁꯤꯡ ꯃꯌꯥꯝ ꯏꯕꯤꯔꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯤꯡ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕ ꯂꯧꯖꯔꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯗꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯖꯈꯤꯒꯅꯤ ꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯔꯤꯕꯁꯤꯒꯨꯝ ꯍꯌꯦꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯤꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯤ ꯁꯅꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ